Midday Tapalon Tha Khudingip Oina Puthokpa Lanito Sanamahi Mapaugi Lamta Thagi Mapau Phongkre Sanamahi Mapau Asi Manipur Miyamna Pamba Hengalakpana Lepalaitana Puthokpio Hainangasi Mapau Sinabagi Thoramda Manipur Hawker Association ki Secretary Laikhuram Surzitna Phongdokre Ahing Nungtil Nongzu Nungsa Marakta Pauchi Puriba Hawker Signa Yumthong Khudingda Mapau Asi Yohanba Ngambani Haina Thagatpa Phongdoklatuna LSTV Busut Surzitna Pungning Thawatki Ngasigi Lamta Thagi Mapau Phongki Thoramda LSTV ki Vice President Vidyapati Sanjam Amadi Member Secretary Maisnam Sivatata Luwang Loinena Mapau Asibu Manipur ki Kachinkoya Yumthong Khudingda Yohaliba Manipur Hawker Association ki Thomi Singsu Saruyaki Amada koi kari kari pangtok kadage haibana chimbasi ki mapau pibiri bai no se koi na chache bahukar mayam gi report logjaba matamda public ki matik demand laiba public ki matik kana ba pi habisi matik koi soi ja habisi matik khanjari ado sanamai temple purna asi pangtok puri ba thobok se amari ti handa kisiga mapung phare lemuri ba thasin suje soi dina pangtok pina ba asi ko association ni maiget ki chinjari loine na manipur ka association ki member khudin kusu association ki maiget ki agar pangtok cheri maram di association ki members yaudana asi mapung phan ba mambarake